Hauzik ngasigi maruoiba pausing. Health amadi education sector phagalaba matamda sakot lamjelda mang thana sangshinba ngamgani haina Chief Minister N Biren phongdokre. Mayang Khang ningthophamda Power Minister T.S. Bishwajit nangasi 33/11 kV substation ama sangakre. Amadi Malingi khwaidagi chawba theatre festival Theatre Olympics Chorus Repertory Theatre da pangthokadore. Khurumjare ISTV pau mieng tabiri bas mutaram nokjare hauji mapung e pau Health amadi education sector phagalaba matamda saukhat lamjel da mang thana sangshin bangam gani haina Chief Minister N Biren ngase Imphal East District ki Kairang Muslim da leiba Primary Health Center amadi Laifam Khunau da leiba Primary Health Sub Center sangabagi thorom da phongdokre Mangna makhata na haikibada sarkar gi fund matik sana leitrabasu leiriba khara asi sijinnaduna thabak sing packet padagi Manipur saukhat lambida mang thana sangshinba ngamle haike dagi na tuye phaw manung da mi si kaya am yam tam da school drop out leige khani gi man matam da 9 da 10 da sida sab sami fami uniform set la sa am da ba lai lai am da mo do pe dai tra ma ro mo des ke mo la ko kani anyone like to mapam jaba hari ba like lai ro am da gi min sen am da gi uniform lai ro am da gi chandu sing do hadi ke hari batai drama sa ko scheme de to ka Manipur bumbu lai ro ma drop out ma am loi ne lai makha tam balaka da pass hayamba hay jabe scheme amla ane so ka ge sa gi minute ho kari kari loi na masa ko ga balan jabi bi tuin manu loi na shdo ye loi na do sugyam na bhat ta ba sugyam na ज्ञान ताबा वाली सालवे अब प्रजा लेरगा फिर स्टेट ने करी वादो नो वारम से अखोई गुंबा पॉलिटिकल लीडर्स इन फट बदे वारम आने वारम से अखोई गुंबा राजनीति तो बकाबू में फट बदे वारम थौरमदुरा सरुगिया की बाय हेल्थ मिनिस्टर एल जयंत कुमार ना हेल्थ सेक्टर द लेरिबा अवार्ड पसिंग मेन सिंदुना मपुंग फाना प्रजा द पीनना बहोनरे मिखल की मतम यामना वालिबना हुन्नबगी महुत्ता अफबा वाखलोल पुथोकपना हेना कानगनी हाइके Primary Health Sub Center, Primary Health Center, Community Health Center, District Hospital machine yam to be yarataba. Amasum madu yam ge have targadi akhigi doctor machine nurse machine yam to be yarataba. Adu mo me yam to madu gi kena ko chonga kam shen ba sabu tam no baganda. Yang mature ko ye hadana masana sam khalin kam chingna sugum makhli angam chan ngang na do ma makhli wa TV bomba makhli Mayam tabi aga makhigi media ki achong makhigi ke no ma da si mangang ba se ma se wakal mun na khan ba kang ma tani mo mo ni thale only one message prajati mani prajati la makhigi pe adi message kai no habita gi we like to have a change oh mom pa mi edna mayam hai ka na maram mo dina si oh mo sila ini adi the prajati voice the people of the voice is the voice of the god na habit targadi amse madu thajaba targadi prajagi wahi na habit se masi ishwar na namadi ne habido mon ni thajaba targadi amse thajaba mi thopu ko go targadi moi prajan oho mo pami habido timin lai ko chungane Mayang Khang ningthophamda Power Minister T.S. Bishwajit nangasi 33/11 kV substation ama sangakre ngasigi thoramatuda PICD Minister Losi Dikho Social Welfare Minister Nemcha Kipgen Hanagi Minister Francis Ngajokpa MSPCL gi Managing Director and Saratna Maru oiba mi singwena sarugya ke MSPCL amadi MSPDCL gi makok thongba official singsu sarugya ke Power Minister T.S. Bishwajit na haikibada Manipur da maigi system phagatna ba Bharat Sarkar gi Ministry of Power da lupa crore chatret nifumathoi pibi na ba takshin kre haike mana makha taraduna Manipur gi oina khungang humfumathoi da mai pina na bakkan honari khungang singa si mai pirabadi Manipur da mai thanda ba village leiroi hauzik leiri ba sarkar asi praja gi yaifana bagi damakta khanba amadi tungi damakta khanba sarkar ni ngasi sangari ba singa si Manipur miyam gi ni Manipur sarkar gi nate politician singna wangang bada pumna makki khalaga wangang bana yaifaba oigani haike Prime Minister laka matamda karigumba khara announcement taholamba kana ge damakta na Manipur praja singini government gi nati aduga karigumba khara mangonda aikoina tawriba hana torumde habanate civil secretary to hana saba horumde je ju hajite ba adu saba loisina ba nangagadi haidana sangana bado tawri adu ngasidi yam nungai moisu restless oire
तुम यादरे मयुमदा मुख क्रो क्रो हौजतन दाम द खरसर असिद सरल खरसर अखोय यामन नुंगाय जे अखोय सुपरवाइजर लेतन आदगी एसओ ई लेतन मयाम तब मोय खगला यंगन बिरदी थुन थुन सुरनेवा थबक सु हरम अदबु मचा मचा दा अखोय सिगुंबा पॉलिटिकली फुंगनरगा तबसिना प्रजा ददी चौबा ममी अमा ताहलका अखोय मरकत नुंगाय तब फोन बजे मसी कांग्रेस पार्टी ने थादोकदबनी खरा खंदबिरगा MSPCL gi Managing Director N Saratna Miam da Mai Marang Kaina Panganaba Tabakaya Pakatuna Power System Hena Pagataba Honari Miam Nasu Text Tibagi Hainabi Tambiu Haike Kara Khanda Viraga Akoi consume Toriba actual Maising energy payments Matamzana PV Haitare other energy su Yam Hena Hosi prepaid Kumba sensitive device Mayam Lapataki Yam sensitive and a scene Radi Paisaka Tabani family lupa kesu yamna tade ne khali yam affordable amount ni husik lady se adu yamatam sana singdok pirba aroi tardi ekoi leiriba on time the leiriba energy khudi mak se ekoi matam sana thagi pidargadi madu moju interest kar ga mu bill dor kani ekoi na mu pi bang amoro adek di line mai kakhini regulation tawgini and so many things adu ekoi masi different every stage of the people ekoi masi pi ba when we are delivering the best service. We want some cooperation from people that both the company can survive in future. Amaramda Kairao Assembly constituency gi Langdum Dasu Power Minister Bishwajit na 33/11 kV substation amasunga si sangake. Tharamaduda Kendra Dugi MLA L Rameshwar amadi MSPDCL gi Managing Director Sarasu Sarugyake. Tharamduda Wangang Laduna MLA L Rameshwar Kairao Assembly constituency ase atai constituency singa yengnarubada sothari Maramasina Hauzik Ladiba Pibamasi Yenglaga Power Amadi Lambi Thongda Akanba Miyeng Tamli Haike. From the lady Projasing Wa Vaida, Quitawing Subam Kanoje. To the motorcycle was later. Singa Yam Webanadana, Yarakati Sigi Power Station Size and the Lamiam Sound Hangale, Sizagazi the Quibishan Budaleva, and the Quig Sikan on the Leva in Palo Estelus Mina, in the Cell Bang Masamas Havia was in my Jingjari. Manipur dasu Malengi Khwaidagi Sauba Theatre Festival Theatre Olympics Samusang Ukudalaiba Chorus Repertory Theatre da Mars Taratarutagi Kunmari Fabu Pangtokadore Theatre Olympic Sibu India da Amuktang Pangtokpa Haibasi Festival Asigi Parent Body Oiriba International Theatre Olympics Committee member Amasu Oiriba Sagnai Raba Theatre Director Ratan Thiamgi Achoba Manglan Ama Mangpong Nabani Haina Theatre Director Loitong Bam Dorendrona Fongdorake Numit Mapani Subna Pangtokadoriba Festival Asiga Mari Lainana Chorus Repertory Theatre Campus da Pangtokiba Paugi Mifam Amada El Dorendrona Manipur Dagi Ratan Thiamgi play Macbeth Yauna India ki Tongan Bastes Sing Amadi Mapalai Baktagi Punna play Mapan Utkani Handak India da Pangtokliba Festival Asi Nipalak Subani Haukiba February Taratarukta Haudokiba Festival Asi India ki City Taratareta Pangtokle Amadi Malengi Mafam Kayadagi Lakpa Theatre Artist Lising Kunmanga Henbana Saruk Yare Nimit Yankai Matuni Chupna Satariba Festival Asigi Manungda play Chamri Yankai Street Show, Road Show, Amadi Youth Show, Chanipan Yankai Rom Utli Haike. Tradition the Lairamiba, Mangam Chata Lairamiba, Theatre Masak Magun, Apapa Masaksing to the Anigi, connective Anigi Chamjan Nabamatawa Masu, Lat Nabagi, Panda Masida, Theatre Olympics Asi, Shinjabani. Thasigi Taratarukta Prime Minister Narendra Modi na Manipur University da Haudokadaba Science Congress ke Semga Sagaliba Pibam Singha si Chief Minister and Biren na Koina Satuni Yangsin Kre Pangtokadoriba Science Congress Bifamasida Bharat ki Tongan Baste Singdagi Delegate Lising Mangarom Henbana Saruk Yagani Masigi Manungda Scientist Lising Anirom Suyawgani Hari Saruk Yaba Lakadoriba Delegate Singha Sigi Leifam Zapam Yauna Security gi Section Thaurang Singh Manipur Government ki Mari Lainaba Department Singna Akanba Mawongda Kok Jungshin Naduna Sem Sabaki Tabakana Paikale, Manipur University gi Housing Semga Liba Pibam Singasi Tang Tarataruki Manungda Mapung Pana, Luciana Bas Minister gi Maike Dagi Akanba Poktak Sing Marilainaba officials in the Piram K. Handakta Indian Express Group Nas Chief Minister gi Hakshel gi Tengbang Haiba Lairaba Praza Sing da Kanaba Piba Scheme da India gi Makok Thongduna Pirak Liba Mana Asi Ngasi, Chief Minister da Kushinakre. CM Secretariat Pangtokiba Mana Kushinabagi Thoram Aduda Health and Family Welfare Minister L. Jayant Kumar, MLA Dr. S. Ranjan, Chief Secretary R. R. Rasmi, Amadi Health Director K. Razo Susaruk Yake,
Si Minister na mahangna sarkar pairikpadagi matau karamna lairaba amasung upai leijadraba singda haksel gi tengbang pigadagi haina honarake. Ingso lisingani taret gi October gi tang 13 da cabinet decision lauraba matungda sahi asigi January gi tang 12 statehood day numita scheme asi haudoke. Ngasi fawbada imung lising 13 subna tara enroll togduna beneficiary lising humbudra subna yangkai khangatle. Makoi gi manungda anaba humphumari tengbang pikre. Yamna manung mapal fauna criteria mangada munna yengduna khangalaba matungda India gi ahanba mana asipirakibani masigdamak nungaiba poi scheme asibu mapung phana pangthoknaba honabada health minister chief secretary amadi commissioner na chingba staff singi singthaningai oiba thodang thagatningai ni hairaduna mamang sahida achoba ising ichau mangarom thokibadagi amang ata sing hanjinnaba India government ta lupa crore chamri kunthra mangarom pibinaba haijake Haujik lupa crore chama kunthra thadarakle selfamasi DC singi kuthangda yamna manung mapal fauna athubada yenthok lagani masigi mathakta ikui kuidana anaba mioi singda lemna hidak yenthoknaba prime minister na scheme ama hauduk lagani Manipurda lakadoriba prime minister gi khongchatta mapung phana sabaloi sing sangaram gani hatu na sijinaba yaroidaba sing sangabagi wafam leite hauji oriba prime minister asi mamangi prime minister singa khenaba masagi integrity yamna leiba prime minister ni haina singthake Secretary, Commissioner, joint effort in the Tobuni. But Punno Honor, Punna, my Maggie idea, I am the share to Minerva of the governmental machinery Punama, at Hakato Pongopsari, people's oriented schemes. Education gi, and as I said, I have been launched of the Hidaksi Loina Frida, Pinna became the ball in the government, Prime Minister Modi Jigidum scheme. Lakadore at Mars Nangada, April Nangada, Siki, Husiki, Hell scheme, Sika, tied up to Orkana, Hidak Mayam, the Kala Hidak and the Free from Bayanabo. Thobal District Hospital Campus Manungda Laiba GNM School Amadi Hostel Ngasi Health Minister Eljan Kumana Sangakre. Thoramaduda MLA and Indrazate Health Services Director Dr. K. Razona Maru Music when Sarugiake. Minister Jayant Kumana Nurse ki oiba sarkar gi institute ama hangdok labanina lambi sida pamjaba myoy singi damakta yamna khudong saba piragani leibak praja gi yaiphanaba gi damak sarkar asina scheme kaya sangaba amadi urep yung tamliba asi political party kharana lana uhonaba honariba si tawiganu haike Director K Razona sahi amada nursing school asina matik saba nurse nipu puthoknaba pandam thamle Institute asi ningthina salaiba yanana batangai fadaba polam sing hapsinana ba honaragani lagliba June July thadagi class haunaba honagani haike Mission for Integrated Development of Horticulture scheme gi makhada Androda Saba Retail Market Set ani amadi Rural Market Set ama kairauda Horticulture Minister T.S. Shyamkumar Sangakre Horticulture and Soil Conservation Department ki miyeng makhada nauna sangari ba kaithel sang sing asina Infal dagi khara manung hanjilna leiba mafam singda leiba mioi singi senmit londa ahongba purakpa ngamlagani haina Minister Shyamkumar na phongdoke Namnami na koi potok sa ayama putwe sida ki hom hauri tongan ba makhagi variety kuna mahauri andro je dugumba male ba sakhang laba amadi bhai purana khanga ba dugumba tourism business center ngwele nami si power ga lapa kanda koina potu laina ba amadi namnami semilon phana ba adai thali port ma yang ngasi market ama daga de people kudi masih kharding ma pole ning ma poi de lai ba side koi kachin da koi bong sim su ba kanda adu awa bayam thengna adu ki anda department sa professor Makata na Bisnupur District ki Kwaksipai da nauna Saba Rural Primary Market Set amaso Horticulture Minister T.S. Shyamkumar Sangake Thoramaduda Manipur Pollution Control Board ki Chairman L. Radhakishore Deputy Speaker K. Rovindro Segmai Kendra ki MLA Ais Dingo Susarugyake L. Radhakishore na Longmi Singh na makhal makha kaya gi puthokli ba pothok sing miyam da fanganna ba hona bada department ki mateng changi haike Minister T.S. Shyamkumar na khungangi mafam singi sel thongi phibam phagatna ba government na lokhali ba khongthang asida miyam na su thamoi sengna thabak tobiu haike Digitization of service book for employees of education as Department Government of Manipur
School Shoes Fund Amadi Sanamina Sigi Scheme Ngasi Education Minister Radheshamna Babu Parada Laiba SSA Office da launch tawkre. Tharamadhuda Education S ki Principal Secretary Vinit Joshi, Director TS Kiran Kumar, Council ki Chairman M Mahendra, SCRT ki Director M Meena Kumari na maru iba music wina sarugya ke. Education Minister Radheshamna Service book digitized tawba haibasi oza mayam gi phana balok kalak pa khongthang ni magna makhata na haikibada angang singda lairik ngakta tamanbagi mahutta sana khotna bagi matengna lairik ningthina tamanba yabagi mawongsu sijinaduna angang sembi bayai haike service book si kawur kanda leiram dabu gumba mangi gumba mai sa ki gumba to an mayam leiba tharak travelina mi sagum promotion pi dora mi tara ki service book lai yadan le adegi makhara leiba kambuna tawidre hena court case ng topsla sigo problem mayam su azai promotion pi ga doba then retire to go doba koi vacancy recruitment to go doba sahi kuding kya ga retire to go ne si to go doba sahi mobile ngi da koi na service book ye ka ni ye ngani seniority phasana se mang mani adegi chuti lo ki bagi gpf any problem se koi da centralized to le ga di lo ni ye ng da problem le ro adu da ta pen digitize to se na khanje bane Tangkul Naga Jati Singi Kum Amagi Maru Marang Lokpagi Kumayama Oiriba Luira Fanit Fest Ukrul District Manung Chan Barin Goi Village the Pangtokre Village Authority na Sinduna Sat Kibatang Mapandagi Tang Taram de Fawa Pangtokadaba Festival Asigi Ngarang Humni Sanba Numita Works Minister T.S. Bishwazit Singai Kendragi MLA Kasim Bashum Amadi Kulgining Tauke Asusarukya Ke Cultural program kaya utkiba thoram aduda Minister Bishwazitna kumayasi maru marang lokpa khaktanatana mitai singa yamna manaba ningol singbu chak kauduna angamba khudol potpi bagi thoram ama yawba asina amaga nungsinahanbada achobu mateng oiragani Bharat Sarkarna lamdam asigi miyamgi piriba scheme sing mangandana isa isana kanaba phangnaba honabiu haike Dolai Thabi various Pulagba Tangtara Mangana Tragatara Tarukta Bharat ki Prime Minister na Sangana Batawriba Taurangase various Asina Kanaba Piga Daba Kungang Kayagi Miyamna Yaning Daba Fungdurake Hiramasiga Mari Lainana Ngasi ISTV News na various Asigi Hauzik Semgat Liba Right Man Canal Amadi Left Man Canal gi Phibam Singh Yangsilubada Artwork ki Thabak Laukat Panatana Canal ani Taubagi Thabak Singh Chadamar Fudraki Matakta Loidri Haibiyai Maruoy na ngasi Yumnam Kuno Jingku Makha Lekai Sambai Wakong Mayai Lekai Awang Lekai Makha Lekai Uyumpok Amadi Waito na Jingba Mafam Singh da Phibam Singh asi Thengnarakibani Khungang Singh asi gi miyoi Singh na Phonglorakpagi matungina Dam Sangaduna Miyamda Sinaba Haibasi Maikei Asomgi Laibuk Fabani Adubu Canal di Mapung Phana Semdana Matau Karamna Miyamda Kanaba Pigadoribano Labuk Phawduna Semlakliba Canal Singh asigi Lamgi compensation Pidaba Mafam Kayasu Sahi Anirongi Mamangdagi Lady Department ki Mari Lainaba Authority da compensation Pibinaba Amadi Canal Atuba Matamda Sembiduna Lau Singubada Kudong Sadaba Kaya Tokliba Asi Kokan Binaba Hijakrabasu Tavidre Maramaduna Canal gi Saruk Singh Mapung Phana Sembaloidriba Phawba Dam Sangaba Yaba Ngamloi Haina Fongdok Narake Mapong Urbani, Hauzik like film leader Sangaba by City, Siki films leader command Tom, no quite any Fazalabani. And low Simuda, documentic problem or a boxy Lloyd Vida, Kenel Dog the Vida, Government am to the Sangagan, have a poem of Tarimasi, Government, get a Catalon with the Magda, Honor Percy, Towigano Pazamayam, Apian Basing to Oeraga, Dola Doli, you open the Tana, the singer Pazamayam, the Canon of the Kalaga, Haiba Sangabi, Pantopio, the Sangaba things of you from the day. Kenen Julo Sandra, they Ukunu Chemi, you can follow Sunday to the Lom the Tarak ready, Kenelum the Tarak ready, marked with the sing Pangai later. I don't know why Sangaba yanning this. Mamaliana doesn't like Logi Pashasu Tidri, Mapam is a ton, but Suyaroi, Sangapasu Yaro, the lady who's using Maxi. I don't carry Gumanam, the Tonbatagas, as you see, Baki, and Mapam Jidam, like any Haina. Amaramda ISTV News na phangba paw magi matungina beres asibu sariba company amadi local contractor singsu sarkarna bill pibidabadagi thabak leptuna leiri hairi hauziga tenma prem telokjari Hakchangi labor solappadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta naiba upaidi jolip syrup amasun jolip capsule bu chanmini sinabiyo Kanano, Kaino, Kaidu, Masipumna. Noi live the Gary and Magatung, Pura like a Tony Kaliva, Namai Kaidra, Sembun Putoga, living under Sembun Putok and label under Su, in Palpenas the Salon.
ai ju han ba lengam tadana Imphal Finance tagi loan oine lori Imphal Finance na nongmuni manung da gari loan lobu yabani khudong chaba pijari adom na pam makhal gi gari kudingmak lobu be yabani Goods and Services Tax GST da register tawbiraba taxpayer khudingmakna matam chana GSTR 3B monthly return file tawbi February thagi GSTR 3B return file tawbagi aroiba numiti lakliba March kitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbi Khanganjariba Department of Taxes Government of Manipur. Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. For the first time in Manipur, MS Sophia Traders brings you Rail Star quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Rail Star Building, Langtaba Leb, Imphal West and at authorized dealers across state for a smooth drive. Quick zone gidi tata college di mamal suma phom khuding chamane yo suma ngoroi pista chalabnina adu suma takta superlink footing ge offer me amum piri sidi tas electric rang no sin bagum na yo tisin ya dudi sanagi mohut yangna sinba yandre Combined tutorial for CBSE, the largest CBSE tutorial center in Manipur. Admission open for first batch. Class 12 CBSE, 6 months advanced foundation course. Class 9 and 10 CBSE, 6 months advanced foundation course. Class starting from 15 March 2018. Class timing 5 to 7 AM, 4:30 to 7:30 PM. Van service. Hostel available for boys and girls. For details contact Combined Tutorial Office, Sagolban Borang Lebek Bachin Bus Park. Break matungda mayam utaram nokchiri. Makata pauda Greenhouse Operator gi matang da thama sa thagadaba skill development program ama ngasidagi Central Agricultural University Kau Imphal gi conference hall da hodokre. Tharamadu da Kau gi Vice Chancellor Professor M Premjit, Director of Instruction Kau gi Dr. Soibam Basanta, Director of Research Professor C.A. Srinivas Murthy, Professor Ratan Kumar Saha amadi College of Agriculture gi Dean Professor J.M. Naishramna chingba miyoy singna sarugya ke. Program gi sarukama oina booklet su phongke. Professor M Premjitna ingso lisingam chamapal marfuda humdoida University asi lingkhat kibadagi ngasi fawada phanglakhiba mingchat singthabaga loinana India gi farmers singi sentok saruk ani hengat hansi hairabadi skill development haibasi yamna maru oi handa pangtholiba training program asi gi mathangda poultry amasung mushroom farmers singi tha ahumgi course amasu pangtholagani masina farmers singda kayamuk kanaba pibage haibadu thizilaba matungda makha na training program tara humdoi amasu chathagani Kaungna paikaliba program singa se miyamna saugat pi bachangi haike. India ki Prime Minister Narendra Modi na haudoktuna pangthogadoriba zama subna manga suba Indian Science Congress ki semasaba hangsit fawbagi manungda pumloi loiragani haina Manipur University ki Vice Chancellor Professor Adya Prasad Pandey na phongdukre. Ngasi University asigi Vice Chancellor ki conference hall da pangthokiba pawmi singa unaba amada wafam asi magna phongdukhibani magna makha taraduna Manipur da ahanbo oina pangthogadoriba Science Congress asida India gi tongan ba mafam sing amade mapalai baktagi scientist professor researcher women scientists amade students sing punna delegate lising mangaromna sarukyare mamangda pangthokiba Science Congress tagi handaki asina khwaidagi chawba ama oigadori haike amarom da Prime Minister gi helicopter tafam helipad ahum Sem Sabaloire amana hangsit fawbada lushingani handak Prime Minister na lakpa asida naungna hangadoriba yoga department ki building sananaba urep yung tamlamgani reaching the unreached through science and technology haiba panamga luina na pangthogadoriba Science Congress asida Northeast state ki mahiroi kaya su yaujage haibagi chithi tharakpa leire school angang singna thawai yauba asimak yamna pukning thogadingai ni miyamna su Science Congress asi mai pakna pangthokpada cooperation PBU haike. This is a good sign for this university also, and this is prestigious conference for us. For the first time it is being organized in Manipur University, and scientists, so many researchers, professors, students, children, women scientists will be coming from
each and every part of the country as well as from foreign countries. I think it is a very good opportunity for Manipur and Manipur University both. Handakta Manipur ki Chief Minister N. Birena Thawai yauna honaduna nupida chathaba miyot minai thingnaba fast track court linkat khraba matungda court asigi judge transfer tawkhraga district and session judge Imphal East na in charge soina thaupuhanba ase nupi khunaina apenba oidre haina Kanglaipak Women Welfare Association na phongdurakle Association na thadorokpa cherol amada athuba matamda fast track crime against women gi batik saba special judge ama thambiduna nongma kangdana nupida chathaba crime singa si yengsinnaba Manipur government na miyeng changbiu hari Bisnupur Police ki SP Jugesan Ragimiyang Makada SDPO M Binoy na Luchingba Nambol Police Samadi Kamando ka luina na ngasi malom tulihal makhalay kaida tibong bagi tabag chatakre nupi yaw na miyoy chahumyang khairom verification chataraba matungda miyoy ani makataba verification gidama police na lakat kre hari Imphal District ki Tinsit Road Laiba Nongpok Sanjenbam gi manung chana Laiba Puwari ka sagona duna Laiba Nongmai Ching Miyamna Baruni Ching Haina Kangna Riba Ching Asigi Matak Thangba Chingmai Paktak Nana Umang Koktoktuna Pamlo Ubana Maram Oiraga Awaba Mayuk Ringai Cherakta Kanaguma Singna Achawa Choba Mesin Sing Sizinaduna Chingkong Dagi Paktak Nana Nung Loktokpana Maram Oiraga Chingoi Turelgi Maraibak Tambangam Dana Lede Ka hena nung loktokpana maram oiraga chingdagi sentharakpa yamlaba chinglaibak singna chingoi turela se phumjil hale amasung turel asidagi ising sijinaduna hingliba khunja sing maru oina tera khong haikol sanjenbam kungbong put kabong put sanjenbam khulen sanjenbam khunau amade sanjenbam sangsabigi praja sing awaba mayuknari hari maram asina hiramasida Forest Department na atubada miyeng sangbiduna nung kotokpa amadi laibak loktokpagi permit kakpinaba apil tawre loina na ngasidagi niyong kaina nung kotokpa amadi laibak loktokpada atingma thamle haina North East Youth Organization amadi tongan ba sanjenbam khunau sangsabi amasung tongan ba kungang singi organization sing maira paibi amadi club sangstan singi maru oiba thaububa singna apil tawrakle Communist Party of India Imphal East Council ge taranithoi suba district conference khuraida leiba Bal Vidya Bhavan da pangthokre Amarom da Thawbal district council ge oina su wangjing da leiba Comrade Hawam Rovindro alias Roben gi yum da pangthokre thoram sing adu da party sigi maru oiba thaupuba kyana saruk yake hari Handak Prime Minister Narendra Modi lakadoriba sigi section thorang lokatpa oina Imphal East District Police Commando na Ngasi Manipur ki Laiba Friends Colony Muslim Colony amade lobuk leikaida combing operation chatakre nupi yauna miyoi chamanga nifu amamamta oina verification chatake bail out laiba miyoi yauna miyoi tarahomdoi makha taba verification gi damak mari leinaba police station na sinakre Yaripok top sing thada laiba nongpok ningthau panthoibi haraubagi lairoi numita misi mina thokiba adugi matangda semkiba jesina ban tawani haina tawramba adu local MLA ga yanaba purukpadagi ban adu matam kaktana yaithokre haina jesina khangalakle Yangang pokpidagi Imphal phawba chenba passenger puba tata magic gari sing ngasi lamdam adongi club amadi maira paibigi miyoi singna matam khara thinglure masina maram oiraga miyoi kayada chauna kudong sadaba mayunakre SPYC Saizangi Thaububa Miyoi Amana Phongdorakpada Saizangi Miyoi Sing Bazar Chatpada Kudong Sadaba Kaya Mayoknarakpadagi Gari Sing Thingbagi Khongjang Changsinkhibani Gari gi athingba leiringai marakta lakhiba mahiroi sing club ki miyoi singna masagi gari da makoina sarkadaba mafam adu fawba chalanke gari gi association gi miyoi singna gari thingliba kangbu da police thajilakpabu nungaitaba phongdukhe Technopol District Police amadi taranithoi suba sam rifles na Technopol dagi nupi ama lupa crore ani henbagi heroin amadi brown sugar fare hari farba mi adudi mayangbam ongbi tombi masa debi sahi humbutaru mapuroiba leikidraba M Modumangol Singh nungu wapokpi pangal tabi chingkha lekai dagini magna more dagi Imphal thorokpa Maruti van registration number MN06L 7859 da rice cooker amagi manungda heroin amadi brown sugar adu haplaga purambani hari border town more da ngasidagi ahanba oina traffic police thamduna mathau tawba hokre district asigi SP Dr S Ibom Sana miyoi tarana saba traffic police team ama semgatuna ngasidagi miyamna satok shin khudong sana na bathabak hawan kibani ngasi chamna pangthoki ba hogdopagi thoram aduda DC Technopol ke extra gumani ADC gi ACKK pau amadi tongan ba luchingba kya susarugya ke
district police amasung district administration na lokalagliba anoba khongthang asibu more gi miyamna apenba phongdokna rakle lanai oina Manipur spinning mill gi campus ta power loom unit hangba yaroi haina loitang kunau gi ngasi pangthokiba apunba mifam amana warip lokre government na matam kaya siduna leruraba Manipur spinning mill naungna hingatnaba lokalakpa thabak kudimak loitang kunau amadi Manipur miyam gi apambani laibak thibadi miyam gi apambagi mayukta lanai oina mill asigi campus ta power loom unit ama hangdoknaba tha asigi taramanida sangana ba honaribasi khudakta lepkadabani hairi National Registrar of Citizens NRC gi matangda nomagi oiba khana nainaba mifam ama senapati gi Ketomai Youth and Students Organization gi conference hall da pangthokre apunba irei paki mahiroi sinpanglob All Naga Students Association Manipur amasung desamna puna sinduna pangthokiba thoram aduda RIMS gi Professor Dr. R.K. Narendra ningthaucha lancha Artex Semre Susarugya ke Dr. R.K. Narendra na state asida mitop ka hena sangshilakpadagi social culture amasung atay hiram kayada nungaitaba thokale haike but the sex yaw series any census ki data amada census year amada ma series mam pongeba series amana ma fertility gini series amana migration gini series amana health gini ma series mana madan thong koni series amana occupation gini workforce gini series mam pongi series mam si the migration ki estimate tongna ba mana oiba series ama particular series ama adu di sex is yaw ba adu ba bolu mom thi khang de Ansamgi President Seth Sasangna state asigi chinga masung tamda mitop sing masing yamsilakpadagi akiba ama lakliba ase mitop sing khandokpada amata ngairaba pambai oigadoriba NRC state asida su thabak oina onthokpa matuktare haike masibu mokhona cover dori haina hairagadi mi singsi gibu protection binabe thabak tawdi mokhoigi responsibility ne baka aduna community mi amse ishagi protection leitre haina apprehension lebiji state na mateng banga tabne machina maram oiduna there is a demand for ILB there is a demand for ST why there is a demand because this demand is for protection of the people Kumbi Municipal Council gi ward number 9 amadi ward number 8 na puna sinduna legal awareness program ama Kumbi Tera Khongda leiba Citizens Welfare Association Kumbi gi conference hall da pangthokre Manipur State Legal Services Authority na sponsor tawduna pangthokiba thoram aduda Kumbi Municipal Council gi Vice Chairperson Waihengbam Bobichan Luang Ward number 9 gi Councillor Tilotama Devi yauna miyoy kyana sarukya ke Panthoibi Group of Company gi makhada linkhat kiba Panthoibi Nidi Private Limited Reserve Bank of India gi makhada Ministry of Cooperative Affairs Government of India na sabsana thabak pangthokpagi license pirakle hairi ngasi company asiga office ta pangthokiba paugi mifam amada Managing Director TS Hemona Mamangda Panthoibi Housing Finance Company Limited India Government na ayaba pirakraba matungda group asigi oina ani suba oina Panthoibi Nidhi Limited ta license pirakhibani license asigi makhada miyamda property loan gold loan fixed deposit amadi recurring deposit tawbagi ayaba leiragani bank asina apikpa sendoida miyamda loan pibagi thabak chatharagani miyamna su sel thamjin bada singthaningai oiba sendoida kana bafangani athuba matamda company asina awang nongpok India gi state khudingmakta branch hangdokna ba thaurang leire haike Moirang Kendra gi manung sanba kwakta thingal da Moirang Kendra Progressive Front na TS Santi gi miyeng makhada kwakta thingal Women Handloom and Handicraft Cooperative Society Limited ke member singda fisa kon mari yenthokre TS Santi na haiki bada nupi samas pu hingat handuna mathau ningthina tawhanduna sakhatpa purakna ba khonaduna thabak singa si packet pani ngasi yenthokli ba fisa kon sing sajinaduna fi ningthina puthokpa ngamlabadi nupi sing sendong hena lehenba ngamlagani magun leiba kendra ama ohenna ba khonabada miyamna mateng pangbiu haike India ke Prime Minister Narendra Modi na Imphal da laktuna freedom fighter Rani Gaidilio gi mitam Manipur ki da leiba park ta hangdoka doriba asida lamdam asigi bipung kudingmakna sarukya binaba Kabui Martyrs Association Manipur na appeal tawre Kaklong da leiba association gi office ta pangthokpa pau gi mifam amada General Secretary Ranjita Golmaina government na Rani Gaidilio gi mitam association da taglamdana Lining oiba thabak thoram amata pangthoklamdana khilamba si yaningde tawpham thokpa sing tawkhidabagi matangda association as minister unaduna wari sanabada matam leitabadagi tawkre semga sagar kadaba mayam amasu watle awatpa sing prime minister na maikum hangdoklaba matung paikhat minasi haibagi thajaba pirakle haike thamjakibdo
wadhauriba semgadurba miyamdu semgani haibagi assurance pibirai bui madusta pibirakpase honorable chief minister nasu kama miyamda thajaba thamjakibadu thabakta pangthok jagani haibasi thajai thabak oina pangthok piu haibasi press media gi thongda hanna paujanjari Amaramda ahalaman sing yauna Manipur kida leiba Rani Guardian Liu Memorial Park ta lining gi chanabi thabak thoram sing pangthokre Turel Torban da sajin ba yung kai amadi atai construction sing government na lokthokpagi thabak chathariba asigi sarukam oina Samuro Kaitel public toilet thugai ba haurakpada Kaitel phammi singna thingkre iramasi gi matang da pangthokpa pau gi mifam amada Kaitel phammi singna government na pakalakliba afaba khongthang asida athingba piba leite tawbatabu public toilet ase mafam saba amada hongdoktuna saba loidriba fawbadi thambiko haibani masi leitrabadi Kaitel phamliba sing amadi pot chai leiba lakliba singda kudong sadaba mayok nagani haike Samuro Municipal Council gi chairperson and Noni Balak na council gi oina atopa mafam amada sana na bathorang tauri adubu haujik maki oina sel leitabana sabagi matam khara laugadabana matam khara di toilet asi adumak thamningli haike Lions Club of Imphal Central na Sinduna Reliving the Hunger Program kaibi sana patalaiba Yaivilel Children Home da pangthokre Dr. Namairakpam Bovona Namairakpam Maipakpigi kuntra mangarak suba laikitabagi kumonga mari leinana pangthokiba thorammaduda Lions Club of Imphal Central gi President El Fulendro Vice District Governor 1M Gozendro Yaivilen gi President and Bihari Susarugyake Haukiba sahi ing solusingani tarataret ki Mars tarani thoida manung matam sadana laikidraba wangjingdagi ahong sangbam somananda khumangi chahi gi kumonga mari leinana Mahaka tinaramba mamanaba sing amade imung manungi miyoy singna mongsangay da leiba all as home da angang singbu sakle na mapizabaga luina sel oina lupa lising tara amade sana taknaba polom kayasu mating pangkre. Tara nito'y suba Sam Rifles na More Customs Preventive Force kapu na kusam na duna More lambi da leiba tara nito'y suba ARG sek post ta check tawbuda miyoy anidagi sana biscuit piece tara nipal fabangamli hari. Thaudo si ngasi yupung tara mathoirom taba matamda thokibani More dagi thorakpa eco van ama sek tawu matamda fagat bangam khibani sanaga konana faraba mi ani adudi B Roman Kumar Sharma chahiyangkai Brahmapur Nahabam Vishnu Latpam Lairak amade Sauba Sharma sahi nifumanga Brahmapur Mangjil Mamang Kongba Road Porompatagini makoi anina sana sing adu Saul gi sapal manungda phumlaga purambani haire faraba mi ani adu sanaga konana ngasi More Custom Office da sinakre haire Maitei Council More gi kunmari suba Foundation Day thoram More Bazar da leiba councilor sigi office ta pangthokre thoram adu da SP Technopal Dr. S Ibomsa ADC More and Bankim More Commando DSP TS Thomas OC S Chawba More da leiba tongan ba luf kilo singba sing su sarugyake luba sigi leikidraba ahallaman singda ikai khumnaba utke Dr. S Ibomsa na More gi tongan ba furup kilo singba singna matam gi oiba thabak thoram singda mateng pangladuna border town ase tangdu leitana leinaba khonamina se haike Kangpupidagi section officer oiba Sonkhomang Sitpu Manipur Secretariat ki under secretary oina promotion pirakpada taramna okpa amadi thagatpagi thoram amangasi pangthokre thoram aduda KCBC gi pastor lamkosai chongloi amadi atei masak naiba kya susaruk yake Medical Directorate ki makhada leiriba Trauma Care Center gi machinery amasung equipment sing supply tawnana bagi tender asi taseng na lowest bidder oiriba farm da pidabida Sangha panga yengduna habizabi tawduna losin khigadra haibagi chingnaba leire thajaba yaba pawgi matungina tender asigi bidder singi technical bid amasung financial bid sing asi haujik hangdoktuna loiraba matungda online da tender bidder singi result sing adu public domain da thagatriŋai da hayeng asi higher tender committee gi mifam phamlaga pangthokiba tender asigi khwaidagi lowest bidder lauthokla yai hari habizabi tawduna lotion khiba taragadi supply tawrakadoriba machinery amadi equipment sing adu substandard oiba ngakta supply tawriba farm aduna pisilakpa yabagi akiba lei phongdorakle Kadana landam sidagi may kaba sinjak maru phangna muthat nanaba changsilakliba khongjanga ma oina ngase Imphal West District ki manungsanba Khumbong Bazar amadi akoibada drive chathaduna yu yonpham kayamarum thugai kre miyoi taruktagi yungau liter chani kuntra beer bottle mapal yungang bottle ani fagatuna maithaduna mangan kre
Prime Minister Awas Yosna Gramin gi makhada pitharakpa senfam masa tadana sel lauthoklamni hari masigi matangda ngasi Bishnupur district ki Kwakta Gram Panchayat ki ward number 9 da leiba Muhammad Jalaluddin gi yumda paw gi mifam pangthokre Jalaluddin na haikibada mak masagi mingda Kwakta ward number 1 da leiba mioi amada Pradhan amasung ward member amadi upa pradhana manaduna ahanba phase ki oina lupa lising ni funipan lauthokre haiki mana makhataraduna housing loan ase yahonabani haiduna Mahangna Gram Panchayat ki mihut oiriba mi amada su lupa lising manga pikre laire ba miyam ki damak pitharakpa senfambu aranba mongda chatnanaba honaba se merleinaba authority na yengsin biu haike hauzik sanabagi pau lawirase Ngasigi sanabagi pauda outstanding sports person amadi national games gold medalist singbu ikai khumnaba utpiduna Manipur sarkarna thabak pibiraga undergraduate physical education teacher ga sanadaba course ta training tau nadrabadi ingcholu singani taramapal gi March 38 dagi untrained PET singbu thabak lauthokani hairibase Manipur sarkarna athuba matamda solution puraktuna Manipur gi sanabagi khongjel asibu manglomda pusinbada thaudang lobiu natrabadi iramda masigi mingchat purakliba medal sing handokpaga loinana pikiba thabak asisu handokjarage haina DELED course ta yauriba undergraduate PET yasna wakan mifam phamduna khongjang sangshinkhre Football Guardian Committee na South East Development Organization Center Kongba Khunau Imphal East ka khusamnaraga International player Thokchom Bungo Grassroots leader Thokchom Nauton Singh amadi Grassroots leader Sagol Sem Naucha Singh makoi ahungi miyeng makhada laglaba April gi ahan basayolda chahi taruktagi na taramari fawagi manungda leiba angang singi football training program ama Dobi Lampak Imphal East pangthuklagani saruk yaningbasingna akupa marol centers dagi khangnaba yagani hari Makatana sanabagi pau buyan 2000 dagi fangbigani Lucky Star Asan Bigay Amadi BFC Awang Kuno Satariba Tarhom Shuba is the 11-7 set Village Open Football Tournament ki semi-final sangkre Awang Kuno Youth Development Association na sinduna mamang thagi tang taranipal dagi tim taratrungna group mari thongna khaiduktuna association na sigi ground na Satariba Tarhom Shuba is the 11-7 set Village Open Football Tournament ki ngasi sanaki ba ahan ba quarter final match sa Lucky Star Asan Bigay na ngairangbam FC bu goal ahum amada maiti piduna semi-final sangkibane match asida mai pakiba Lucky Star Asan Bigay gi goal ahum madu Y James KI Surjit amadi El Azid Kumar na sanki match asida mai tikiba ngairangbam FC gi amatangar ba goal atuna W Dinku na sanki bani tournament asigi ani suba quarter final match ki sanakibada BFC Awang Kunobu Kyangwai FC na goal manga ani da mai tibi piduna semi final sangkre Kyangwai FC gi mai pakpagi goal singadu CIS Bipin TIS Kiran TIS Ranjan A Pradeep Kumar amadi and Milanjan na sankibani match asida maiti kiba BFC Awang Kunogi goal ni du S Umakanta amadi TIS Noren na sanki Satariba tournament asigi ahum suba quarter final match sayin kilpung amata bada khas sanjimbam FC amadi Ingobi FC loitanga sanagani mari suba roiba quarter final match sa MS FC haingang amadi Hemanta FC sajinga sanagani Taruk Suba T20 Manipur Veteran Cricket Tournament ki ngasi sanakiba match sa Napsa Khai Imphal na CCC sajingbu maiti pikre Manipur Veteran Cricket Association na sinduna mamang thagi January tang kunipal lagi tim Nepal na gurbani thongna khaiduktuna Oriental College amadi Model Higher Secondary School ground sa thariba Taruk Suba T20 Manipur Veteran Cricket Tournament ki ngasi sanakiba match sa Napsa Khai Imphal na CCC sajingbu ran tara tarukta maiti pikibani match asida mai pakiba Napsa Khai Imphal na tos ngamduna ahan ba betting tokibada apibo over kunda wicket tare turaga ran chamaga nipunipal lokhi masigi paukhomda anisuba betting tokiba CCC sajingna apibo over kunda wicket tare turaga ran chamaga control doi kalogduna match asi maiti khibani ngasi sanakiba match asida Napsa Khai Imphal gi sanaroi bogendorna wicket ani amadi ran marifuma pal logduna man of the match taki Satariba tournament asigi hayeng ground asida model club team B singamakha amadi KSC all lambulenga sanagani
Lamlai Student Iden Club ni sponsor Toraga FC Lamlai na Sinduna Tha Sigi Tang Tara Dagi Team Tara Taruna Group Ani Tokna Khaidokuna Club Asigi Ground Sathariba FC Lamlai Trophy Second Lamlai Kendra Village Wise Men's Open 7-set Football Tournament ki ngasi sanakiba ahanba match ta LSIC Team A Lamlai na BSU Kakching Bugol ani sino da mighty pikre match asida mai pakiba LSIC Team A Lamlai gi goal ani du KS Anos na sanki tournament asigi ani suba match ki sanakiba PYYDA Pangaina STT Sekta bu goal ani amada mighty pikhi PYYDA Pangai gi mai pak gi goal ani du and Susil na sanki bani match asida mighty kiba STT Sekta gi amata ngaraba goal aduna S Bhim na sanki Marisuba played cricket tournament ki ngasi sanakiba match ta Eastern Sporting Union Wangkhaina WYC Wangkhembo maitiba pikre Manipur Cricket Association na sinduna mamang thagi tang kulhumdoi team kunma thoina group mari thongna khaidoktuna Langthabal Public Ground sathariba Marisuba played cricket tournament ki ngasi sanakiba match ta Eastern Sporting Union Wangkhaina WYC Wangkhembo wicket tare ta maitiba pikhibani match asida WYC Wangkhem na tos ngamduna ahanba batting tokibada over kuntaruka ball anida wicket loina turaga ran chama lauki masigi pakhomda anisuba batting tokiba Eastern Sporting Union Wangkhaina over taramapal ga ball amada wicket ahum khak turaga apiba target adu yoduna match asi mai pakhibani ngasi sanakiba match asida Eastern Sporting Union Wangkhai gi sanaroi Shankarna wicket mari amadi out oidana ran kunthra mathoi loduna man of the match takhi sathariba tournament asigi hayeng ground asida TCMDC Thongju amadi Ipsa Yumnam Lekaiga sanagani Thagachari Makata Pau Danga Sinomi Oiba Ingasagi Pau Environment Directorate State Climate and Weather Report ki matung ina ngasigi khwaidagi sakiba Celsius degree control doi dasmik yang kiteret khwaidagi ingba Celsius degree Nepal dasmik Nepal Nuksite yawa ising menadgi sang maximum dasada marputra truk dasmik marputra truk minimum dasada taramari dasmik kumputra matoi oike ngasigi nong suki bagi sang suino dasmik suino ani millimeter ni Haujaroi badamaroi bapau amukhana Health and Education Sector Pagalapa Matamda Sakolam Delda Mang Thana Sanchin Bangamgani Haina Chief Minister N. Birena Phongdokre Mayang Khang Ning Thophamda Power Minister T.S. Bishwajit Nangase 33/11 kV substation ama sangakre Amadi Malengi Khwaidagi Sauba Theatre Festival Theatre Olympics Forest Repertory Theatre da pangthokadore Nasigo na dia Steve Nepzel Pamata Solution Jare Miang Kabi Singbo Mukahana